ꯑꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ JACꯒꯤ ꯑꯦꯗꯚꯥꯏꯖꯔ ꯆꯤꯡꯊꯥꯝ ꯆꯟꯗ꯭ꯔꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ All Manipur Trade Union Council AMTUC amadi All Manipur Government Employees Organization AMGEO anigi apunba body ama oiriba Joint Administrative Council JAC na matam kayagi mamangdagi tanduna lakliba demand manga state asigi government employee amasung pensioner singda piriba dearness allowance DA dearness relief DR gi senpham asi central government gi employees singda piriba DA amasung DR gi senpham ga manana PBU state asigi government employees singi thabak tawbagi matam asi sahi humphunithoi phawba sangdok piduna hauzik hangduna leiriba subordinate services sanction post listing yankai asi Manipur state staff selection ki kuthangda athuba matam gi manungda mention biba NPS UPS ki mahuta all pension system chana hanba amadi government employees singi thangja numit ki kakraba suti sing adugi thokiba order adu cancel tawbiyu haiduna JAC na Manipuri Governor Chief Minister amadi Chief Secretary da pisin kiba memorandum adu thabak oina onthokhtaba tarabadi makha taba kari khongjang changsingene haibigi matangda tongan ba district singi deputy commissioner complex ta thabak tawriba employees singa unaduna wari sanabagi makha chatharakpa oina ngasisu kakching amadi Thawal district ki DC office singa thabak tawriba government employees singa unaduna makha taba khongjang singda punna saruk yaminanabagi matangda khananai nakre haire Asimaksi JACgi Secretary General President amada atai executive member lona ai sabak yauna Kaking district ta ngahan Bisepur Imphal East chimba DC office chatna apaina mayam de awareness piba amani mayam kholau lauminna bra adu makha chathar poina ngasi mu Kaking district ta chatna district SDC SDO adu chimomogi DC complex level office khudimuk ta changna apaina mayam si motivation piba amani awareness pidana koina tawpaya ba government sin matam chana thabuk lokut tirchagadi koi sijok style bang tawpaya bi film de sida mayam si awareness pidana cooperation pidana ba se koi motivation chachre hauji mangana koi Thobal district ki DC office ang changdana DC office complex le riba office kudimak aya ba changdana hauji staff mayam si wari watai sanaraga akoi matungda tawpaya ba koi demand sing pi director gadi tawaya thabak Israel chimotro poda sojo pinanaba koi masen mayam amaga ma paw phawdung da ngasi se koi yam nungai ba mikuba ma koi mayam je understanding leinabagi yam nungai mikuba ma haidu ngasi se suman tawjere aduna masida koi maruina employee mayam gi organization leibiri ba